ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯃꯊꯧ ꯇꯥꯏꯕ, ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯁꯤꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇꯒꯤ ꯃꯊꯧꯅꯦꯕ꯫ ꯑꯩ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯤꯛꯈ꯭ꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯔꯛꯀꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ, ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯈꯛꯀ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯔꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯃꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯛ ꯑꯁꯦ ꯊꯤꯖꯤꯜꯂꯛꯂꯦꯕ꯫ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯍꯩꯗꯕ ꯗꯥꯛ ꯀꯌꯥ ꯑꯃ ꯇꯥꯔꯦ, ꯄꯤꯝꯄꯜꯁ ꯂꯥꯛꯂꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯏꯖꯜꯂꯛꯂꯦꯕ꯫ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯛ ꯑꯁꯦ ꯊꯤꯖꯤꯜꯂꯛꯂꯦꯕ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯦ ꯋꯥꯖꯕꯅꯦꯕ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯒꯗ꯭ꯔꯥ, ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨ꯫ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯦ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯕ ꯆꯠꯄꯅꯦꯕ꯫ ꯆꯠꯄ ꯑꯁꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯁꯦ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦꯕ꯫ ꯇꯥꯡꯂꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯄꯁꯦ ꯎꯕ ꯐꯪꯗ꯭ꯔꯦꯕ, ꯃꯃꯤꯠ ꯇꯥꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯆꯥꯅ ꯑꯗꯨꯝ ꯂꯩꯔꯦꯕ꯫ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯇꯥꯡꯂꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯄꯗ ꯃꯇꯧ ꯀꯔꯝꯅ ꯎꯒꯅꯤ? ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯅꯗꯕ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯔꯝꯕ ꯊꯣꯛꯑꯗꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯄꯦꯟꯅꯔꯣꯏꯗꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯖꯤꯜꯂꯛꯄꯗꯣ, ꯃꯗꯨꯒꯤ ꯈꯜꯂꯒ ꯋꯥꯖꯒꯅꯤꯗꯅ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯗꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯩꯁꯨ ꯊꯧꯑꯣꯏꯅ ꯂꯧꯗ꯭ꯔꯦꯕ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯗꯨꯅ ꯆꯠꯂꯦꯕ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯥꯒꯤ ꯂꯩꯅꯥ ꯑꯗꯨ ꯍꯦꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ, ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛꯇꯣ ꯇꯧꯔꯒ ꯍꯜꯂꯛꯂꯦꯕ꯫ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯈꯟꯖꯤꯜꯂꯛꯄꯅꯦꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯄꯣꯠꯆꯩ ꯅꯨꯡꯆꯩ ꯌꯣꯝꯂꯒ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯅꯤꯡꯗꯒꯤ ꯍꯥꯏꯕꯅꯦꯕ, "ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯣꯔꯤ? ꯅꯍꯥꯟꯈꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ." ꯅꯨꯄꯥꯁꯤꯅ ꯍꯪꯕꯒꯤ ꯃꯔꯝꯗꯤ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯇꯥꯡꯕꯒꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯈꯨꯝꯂꯩ ꯍꯥꯏꯕꯗ, "ꯌꯦꯡꯉꯨ, ꯑꯩ ꯃꯤꯠ ꯇꯥꯡꯕ ꯅꯠꯇꯦ, ꯑꯩ ꯃꯤꯠ ꯇꯥꯡꯕ ꯁꯥꯖꯅꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ, ꯃꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯂꯩꯅꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯊꯤꯖꯤꯜꯂꯛꯂꯤꯕ, ꯃꯉꯣꯟꯗ ꯔꯤꯡꯀꯜꯁ ꯂꯥꯛꯂꯤꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯏꯖꯜꯂꯛꯂꯤꯕ, ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯤꯕ, ꯃꯁꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯕ ꯊꯣꯛꯂꯒꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯄꯦꯟꯅꯖꯔꯣꯏꯗꯕ, ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯐꯅ ꯃꯥꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒꯁꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯒꯗꯕ ꯋꯥꯈꯜꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯩꯅ ꯐꯅ ꯂꯨꯅ ꯇꯧꯔꯒꯁꯨ ꯃꯁꯥꯗ ꯄꯦꯟꯅꯖꯕ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯃꯤꯠ ꯇꯥꯡꯕ ꯁꯥꯖꯅꯕꯅꯤ." ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯎꯅ ꯎꯁꯟꯅꯗꯕꯁꯨ ꯁꯥꯕꯁꯦ ꯃꯊꯧ ꯇꯥꯏꯕ꯫ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯅ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯪꯗꯦ ꯃꯥꯒꯤ ꯈꯪꯗꯦ ꯑꯁꯣꯏꯕꯗꯁꯨꯀꯣ ꯎꯅ ꯎꯁꯤꯟꯅꯗꯕ ꯇꯝꯃꯨꯕ꯫ ꯃꯁꯤꯅꯕꯨ ꯂꯩꯔꯕ ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯅꯗꯕ, ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯂꯩꯔꯣꯏꯕ꯫ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯨꯅ ꯆꯠꯀꯅꯤꯕ꯫ ꯂꯣꯏꯅꯅ ꯑꯩ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦꯕ, ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯨꯝꯅꯤꯡꯒꯦ ꯈꯜꯂꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯇꯨꯝꯈꯣ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯍꯧꯗꯣꯛꯄꯒꯤꯗꯃꯛꯇ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯍꯧꯗꯣꯛꯄ ꯑꯣꯏꯍꯜꯂꯨ꯫